ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯨ ꯄꯩꯁꯥ ꯄꯥꯏꯗꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯂꯤꯛꯁꯨ ꯂꯩꯇꯦꯕꯀꯣ ꯂꯨꯍꯣꯡꯉꯁꯨ ꯂꯤꯛꯀꯨꯝꯕ ꯍꯥꯞꯄꯤꯔꯛꯇꯦꯕꯀꯣ Hi guys ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯥꯏꯒꯗꯕ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯟꯗꯛꯀꯤꯅꯦꯀꯣ 2022ꯒꯤ ꯗꯤꯋꯥꯂꯤꯒ ꯆꯥꯛꯀꯧꯕꯒꯤ ꯒꯤꯐꯠꯅꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯁꯥꯏꯅ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯀꯩꯅꯣꯝ ꯄꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩꯉꯣꯟꯗ ꯄꯤꯕꯗꯣ ꯌꯥꯝ ꯍꯔꯥꯎꯕꯗꯣ ꯒꯤꯐꯠꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯑꯗꯣ ꯎꯠꯇ꯭ꯔꯤꯉꯩꯗꯅꯦꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯗꯤ ꯄꯥ ꯑꯗꯨꯝ ꯍꯥꯞꯄꯅꯤꯅ ꯃꯥꯁꯀꯥꯔꯥꯁꯦ ꯀꯌꯥ ꯁꯤꯖꯤꯟꯅꯗꯦꯕꯀꯣ ꯑꯗꯣ ꯃꯥꯁꯀꯥꯔꯥ ꯁꯤꯖꯤꯟꯅꯕꯁꯦ ꯑꯗꯨꯝ ꯄꯥ ꯐꯖꯕꯒꯥꯏꯁꯦ ꯌꯥꯝ ꯐꯖꯩꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯀꯩꯅꯣ ꯑꯩ ꯍꯟꯗꯛꯇꯤ ꯃꯥꯁꯀꯥꯔꯥ ꯑꯃ ꯆꯦꯟꯕꯅꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯒꯤ ꯃꯃꯥꯑꯥꯔꯠꯀꯤꯁꯦ ꯁꯤ ꯃꯃꯥꯑꯥꯔꯠꯀꯤ ꯃꯥꯁꯀꯥꯔꯥꯁꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯦꯀꯣ ꯏꯅꯧ ꯅꯧꯅ ꯊꯣꯛꯂꯛꯄꯅꯦꯕ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯤꯁꯦ ꯍꯥꯟꯅ ꯎꯠꯂꯝꯒꯦꯕ ꯁꯤꯖꯤꯟꯅꯔꯒꯀꯣ ꯑꯗꯨꯗꯨꯒ ꯅꯨꯡꯉꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯁꯤ ꯍꯥꯟꯅ ꯎꯠꯂꯛꯀꯦ ꯑꯗꯨꯗꯨꯒ ꯂꯣꯏꯔꯀꯥꯟꯗ ꯁꯤꯁꯤꯒꯤ ꯂꯣꯏꯔꯀꯥꯟꯗ ꯎꯠꯂꯛꯀꯦꯕ ꯑꯃꯗꯣꯀꯣ ꯑꯗꯨꯗꯤ ꯁꯤꯁꯦ ꯃꯃꯥꯑꯥꯔꯠ ꯂꯥꯁꯠ ꯀꯦꯌꯔ ꯚꯣꯂꯨꯃꯥꯏꯖꯤꯡ ꯃꯥꯁꯀꯥꯔꯥ ꯀꯣ ꯋꯤꯠ ꯑꯜꯃꯟ ꯑꯦꯟ ꯀꯦꯁꯇꯔ ꯑꯣꯏꯜ ꯃꯣꯏ ꯁꯤ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯥꯀꯣ ꯑꯗꯨꯒ ꯚꯤꯇꯥꯃꯤꯟ ꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯃꯥꯏ ꯃꯆꯩꯁꯦ ꯎꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯩ ꯇꯩꯔꯒ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯑꯒꯦꯀꯣ ꯃꯥꯁꯀꯥꯔꯥ ꯇꯩꯗꯕ ꯀꯨꯏꯔꯦꯕ ꯑꯩꯅ ꯄꯥ ꯌꯥꯝ ꯀꯦꯜꯂꯦ ꯇꯩꯗꯕꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥꯑꯥꯔꯠꯀꯤꯁꯤꯗꯤ ꯁꯣꯏꯗꯅ ꯐꯅꯤꯅ ꯈꯪꯉꯦ ꯃꯣꯏꯗꯤ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯗꯅꯀꯣ ꯀꯩꯁꯨ ꯌꯥꯝꯅ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯗꯦꯕꯀꯣ ꯂꯩꯔꯦ ꯃꯥꯁꯀꯥꯔꯥ ꯇꯩꯗꯕ ꯀꯨꯏꯔꯕꯅꯦ ꯍꯩꯒꯗ꯭ꯔꯥ ꯍꯩꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣꯁꯨ ꯂꯩꯇꯕ ꯀꯔꯤ ꯑꯥꯏꯂꯥꯁ ꯀꯂꯔꯗꯣ ꯑꯗꯨꯗꯨꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯃꯌꯥꯝꯁꯤꯒꯤ ꯃꯥꯁꯀꯥꯔꯥꯁꯦꯀꯣ 2x ꯏꯟꯁꯇꯦꯟꯠ ꯚꯣꯂꯨꯝꯗ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯅꯦ ꯑꯗꯨꯒ 12 ꯑꯋꯥꯔꯁꯨ ꯆꯠꯂꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯤꯀꯣ ꯑꯗꯨꯒ ꯋꯥꯇꯔ ꯄ꯭ꯔꯨꯐꯁꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯜꯃꯟ ꯑꯣꯏꯜ ꯑꯦꯟ ꯀꯦꯁꯇꯔ ꯑꯣꯏꯜꯅ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯔꯪ ꯂꯥꯎꯕ ꯈꯣꯠꯄ ꯀ꯭ꯂꯝ ꯑꯣꯏꯕ ꯈꯣꯠꯄꯗꯣ ꯑꯝꯇ ꯂꯩꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀோ ꯑꯩꯈꯣꯏꯅ ꯃꯃꯥꯑꯥꯔꯠ ꯗꯥꯏꯔꯦꯛꯇꯒꯤ ꯄꯣꯠ ꯂꯩꯕ ꯃꯇꯝꯗꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯡꯛꯁꯤꯡꯗꯣ ꯃꯣꯏꯅꯅꯦꯀꯣ ꯊꯝꯍꯧꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯕꯗꯤ 2025 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯣꯏꯅ 1 ꯃꯤꯂꯤꯌꯟ ꯇ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯦꯝ ꯇꯧꯔꯤꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯗꯨꯅ ꯃꯃꯥꯑꯥꯔꯠꯅ ꯒꯨꯗꯅꯦꯁ ꯏꯟꯁꯥꯏꯗꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯣꯟꯆ ꯇꯧꯔꯦꯕꯀꯣ ꯃꯤ ꯂꯣꯏꯅꯃꯛ ꯌꯥꯎꯕ ꯌꯥꯕꯅꯦ ꯑꯗꯣ ꯁꯤ ꯌꯥꯎꯔꯀꯥꯟꯗ ꯒꯤꯐꯠ ꯑꯅꯤ ꯐꯪꯅꯤ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯗꯁꯨ ꯌꯥꯝ ꯏꯂꯥꯏ ꯂꯥꯏꯅ ꯄꯨꯕ ꯌꯥꯕꯀꯣ ꯑꯗꯨꯒ ꯐ꯭ꯔꯤ shippingꯁꯨ ꯑꯣꯏꯅꯤ ꯑꯗꯨꯒ ꯑꯣꯐꯔꯁꯨ ꯐꯪꯗꯣꯏꯅꯦꯕꯀꯣ ꯌꯥꯝꯅ ꯑꯗꯨꯒ ꯁꯤ ꯈꯛꯇ ꯅꯠꯇꯦꯕꯀꯣ ꯑꯦꯛꯁꯀ꯭ꯂꯨꯁꯤভ ꯑꯣꯐꯔ ꯁꯦꯜꯁ ꯂꯩꯅꯤ ꯒꯨꯗꯅꯦꯁ ꯏꯟꯁꯥꯏꯗꯔꯁꯤꯡꯒꯤ ꯈꯛꯇꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯥꯏꯀꯥꯗꯁꯨ ꯐꯪꯒꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏꯔꯦꯕꯀꯣ ꯑꯍꯥꯟꯕꯩꯒ ꯍꯧꯖꯤꯛꯇꯨ ꯑꯀꯣꯟꯕꯩ ꯈꯨꯠꯀꯁꯦ ꯂꯣꯏ ꯇꯩꯔꯦ ꯑꯀꯣꯟꯕꯩꯁꯤꯒ ꯑꯗꯨꯝ ꯈꯦꯠꯅꯔꯝꯒꯅꯤꯕꯀꯣ ꯍꯟꯖꯟ ꯅꯥꯜꯂꯒꯕꯨꯗꯤ ꯁꯪꯉꯦꯕꯀꯣ ꯈꯔ ꯑꯗꯨꯝ ꯌꯥꯝ ꯃꯨꯅꯕꯅꯀꯣ ꯃꯥꯁꯀꯥꯔꯥꯁꯦ ꯄꯥꯝ ꯇꯥꯔꯒꯁꯨꯅꯦꯀꯣ ꯃꯃꯥꯑꯥꯔꯠꯀꯤ ꯑꯦꯞꯇꯒꯤꯀꯣ ꯑꯩꯒꯤ ꯀꯨꯄꯟ ꯀꯣꯗ ꯅꯤꯡ 2022 ꯁꯦ ꯁꯤꯖꯤꯟꯅꯔꯒ 20% ꯑꯣꯐ ꯐꯪꯒꯅꯤ ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯄꯝꯒꯦ ꯑꯗꯨꯝ ꯆꯦꯛꯑꯥꯎꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯤꯌꯣꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯦꯃꯥꯖꯣꯟ ꯅꯥꯏꯀꯥ ꯄꯔꯄꯜꯗꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯅ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯗꯣ ꯚꯤꯗꯤꯑꯣꯗꯣꯀꯣ ꯉꯔꯥꯡ ꯃꯈꯥ ꯆꯠꯊꯔꯒ ꯅꯝꯍꯧꯒꯗꯕꯗꯣ ꯅꯝꯗ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯥꯌꯣꯜ ꯁꯨꯝꯕꯗ ꯅꯨꯡꯗꯥꯡꯅꯦꯕꯀꯣ ꯑꯩꯅ ꯅꯝꯃꯤꯗꯣ ꯁꯥꯌꯣꯜ ꯁꯨꯝꯕꯗ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯦꯔꯤꯅꯦ ꯀꯦꯔꯒ ꯑꯗꯨꯝ ꯅꯝꯃꯦꯕꯀꯣ ꯑꯗꯣ ꯒꯤꯐꯇꯣ ꯀꯩ ꯒꯤꯐꯅꯣ ꯍꯥꯏ ꯀꯥꯟꯗꯅꯦꯀꯣ ꯑꯩ ꯐꯤꯁꯦ ꯍꯟꯖꯟ ꯏꯜꯂꯤꯁꯦ ꯐꯤ ꯌꯥꯝ ꯄꯨꯔꯛꯇꯦ ꯑꯗꯨꯅ ꯍꯟꯖꯟ ꯑꯗꯨꯝ ꯏꯜꯂꯦ ꯑꯗꯨꯒ ꯑꯁꯤꯗ ꯀ꯭ꯋꯥꯇꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯃꯈꯣꯟ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯣ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩ ꯒꯤꯐꯅꯣ ꯍꯥꯏ ꯀꯥꯟꯗ ꯎꯠꯂꯛꯑꯒꯦ ꯀꯩ ꯌꯥꯎꯔꯤꯗꯣ ꯑꯩ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦꯀꯣ ꯐꯤꯒ ꯂꯣꯏ ꯅꯥꯟꯊꯔꯤꯃꯤ ꯃꯅꯨꯡꯗ ꯀꯩ ꯌꯥꯎꯔꯤꯗꯣ ꯑꯩ ꯎꯠꯂꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯎꯕꯨꯗꯤ ꯂꯣꯏ ꯎꯔꯦ ꯑꯗꯨꯏꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯕꯒꯤ ꯑꯗꯨꯝ ꯌꯦꯡꯍꯜꯂꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯀꯩ ꯃꯥꯜꯂꯤ ꯁꯤ ꯂꯩꯔꯦ ꯐꯤꯁꯦ ꯄꯪꯅꯥꯟ ꯅꯥꯟꯗꯩ ꯖꯤꯔꯤ ꯅꯥꯜꯂꯦ ꯌꯥꯝ ꯍꯩꯅꯗꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯁꯤꯁꯤꯒ ꯑꯃꯇꯪ ꯎꯠꯂꯛꯀꯦ ꯌꯥꯝꯅ ꯁꯣ ꯇꯧꯕ ꯃꯥꯜꯂꯦꯕꯀꯣ ꯁꯤ ꯎꯠꯂꯛꯀꯦ ꯂꯩꯔꯦ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ
Tanixtagini size. Ayun siya lang yan ko. Ay nga ngay lik si dabay maramdo ay lik amta laite ba ko. Ado hauzik layram ni na siraga dum ulani. Siraga dum video na mari ba. Sayol zumaning na lay. Lay. Lang to kay. Sine. Aduga my make sa kano to ay mamangda amta udri sige mayek to. Ingon amta udri ba pa. Ado ay fazana dum ulak ke. Khangninga su ko. Ti sirage hukjan bin ha hukjan lon ha ba ko. Habdi moi ko chi jam nawe ba ko be be le ba ko adu do gi ay hukjan ye. Tampha out de tampha di ama yan ba do yan de ba slay re ingonda si yawe dum chap chai ra ko tampha do aina pamam de ko do hojik ti pame e ko aduna ai horen low rani aduka adum ulake tampha da lor kan da su ko fazabi yum do sini da gift ko ado handakti kaya tare mamang da din ko Diwali gift to pi bo ko ingona Diwali gumba ado handak pi ba je chocolate gumba pa ai chocolate yam jagal le na ko adu gumba khatta ne ado handakti si ang pi Yam Haraowe ko ai pun sidam da si dri Adudi ay tampado hore leirani aduduga mathangi video da orju tum ulake ko ay karamba habdi kamai tawba sige habda dum khangmin adum hairakke ba ko ado ay gi punsi aham ne tanik sage ju law ko aduga liksi bu aham ne ado sayol gi budi loi lei ko ay gi lei te ba hawe moi ki kai no ju ya ado si dei ularage sindi I'm so the woman and you go. No, Nini leg on luck. I'm the country minute about them set or gay. Mina, I had certificate. Come as a pretty. Pay. Sister, no certificate of authenticity. Have got. Sister PDA. Aduga Sidalo in a tare. Making jars kumba aduga paisa nungsa adu GST kay kakpodo adugumba du loy na maire adu si je ai gi je ko gram keno ne 17.163 ne ba ko ai likse 17.163 ado manipur gi da hai ga dine ko keno du mod ne san taru kita ka hen mane sumaina adu Yam Haraowe maman jo harage Mamando lupala madi yawe ado asing bado harage lak yawe khara hele ba ko ado smaina dum sine Yam Haraowe ai ka haitare yamna ka haide no khangde matung daga sida hen chawo me ampere khidre di khangde bu ko ado hoji phau yo ina di ngasi do Yam Haraowe smaina dum khang ai punsi ha mane khidi yum ju paisa pai de adu na ai di lik chu leite bu ko Luhongaju likum happy active ko nim sanang happy ado khoi sain sabi re Yam Haraowe anh hangai lik sidri do lik lek ta bai ne meam adudi thamjan grage amu habjan grage sise moi tanix keno to ko tang madi khara tang ma le khangde moi tanix ki sana je ko machu jam thina dikhena ba male abdi akoi yum da baksi sina bado adum akoi manipur da dum sina bado local da ko tanix ka di dum khena manipur da ju tanix di lai de na ko ado adum khenai ba sayol gi lik ama lai ba aduga aina se jiga thangjala yeng bre sina pura yellow yam phaja bado aduga amaduna kitang ai ju first ne na low bane ba ko sayol gi chom ba da aina sabi bane ba adum Haitare Manipur di adu do first oil bani ba ko magi jantra yam ba mai sabi ba adu machu do yam tina khena ba haitare ne moi sai gi 18 carat ka mana ba do khoi Manipur da first ne na loi do ado khang de kamai dai no so si fajare liki ka haitare magi mari je
kay kauno khangde ai ulake comment ta haibiramo thongnam la thori da chain la moina di chain hai ko ado khangde adu di staff sang lage Yam Haraowe adu di kay tau kini bye tawrse mayam da bye tawrse di keno tawrge video se loisalage saida mathangi video da ong thengnarse liktam phale kana ong ulake ko engona phajai phajade su hara molik sibe phajai phajade do eng hage shi dabne boga adu di loisalage bye